Pungfam asida akasban Imphal gi FM Sangai channel tabiram libasing Sangai Quiz na amukka hana taramna oksari kurumjari. Kudol tamjari Sangai Quiz ki satruk tramathui subatangka. Tangkak asigi wahang singgaloina na pujarak libasi mamangi tangkak Sangai Quiz satruk tara subada hangjakiba wahang sing adugi paukum galoina na wahang sing adu among hana ningsing minaba sini kana asumba paukum thabiraki haibasu pujarakli mathang taminasi. Ahan basi mamangi tangkak Sangai Quiz satruk tara subada hangjakiba wahang sing adu paukum galoina na amuktang mathang ningsing jarake. Ahan boina hangjakiba wahang adu INA Force ke Gandhi Brigade amasung Azad Brigade tamu Palel Road phauduna Imphal tamna Palel Airfield hana target taunaba lakhi. Brigade ani silusing lakibadu kanano amaromda khamai kaida tidim rota laktuna INA Force moirang yokselakhi. Matang sida hizam irabot lising masamapan nipu mari da phaduna jail da thamkibadu INA movement ke karimari leina bage irabot karamba rule gi makha da phaki karamba jail da thamki. Wahang siga sumba paukum thamjarake. Brigade ani adubulu sing lakhiba sing adudi Colonel MG Kaini amasung Colonel Guljar Singh loinana General Yamamoto hairiba sing asini. Irabot phaduna jail da thamkriba aduga INA movement ga leinaba yaba mari si matamduda irabot na lon na boss ka pau phongna duna British ki mayokta lan tarak pa yai haiba si singnabadagi mahakpu Defense of India rules ki makha da phaduna lising masama nipu mari da Silchar jail da thamki. Ani suboina hangjakiba wahang aduna Myanmar military government ki mayokta maru oina Kachin state ta protest tawbagi paw tari. Kachin hairiba miyoi kanglup asi Bharat ki karam mafam da tabage China da kari hairaga khangnabage. Kachin hairiba miyoi kanglup asi Bharat ki Arunachal Pradesh, Assam amasung Nagaland na singbada tai. Miyoi sing asi China da Jingpo people hairaga khangni. Wahang sing asigi damak paukum thabiraktuna saruk yabikiba si punna miyoi humputara taret ni makoi gi maraktagi wahang animaki paukum sumna thabirakiba sing hana thamjarake. Kongbo Bazar dagi Monohor Mayum Monica Devi, Moirangko Makha Loklau Bung dagi Rajkumar Nikesh Singh, Kongbo Kunawi Standard College Manakte Khetra Mayum Premjit Singh, Sangai Quiz ta amuka hana taramna uksari matam kuina ming tajarudre, Porompat Chuthek dagi Enzura Nabir, Kalasan Public School Phumlok dagi Fizam Saram sung Loibi, Delhi Cantonment dagi Laisram Rajendran, Taurem Yaifa VM sung Taurem Yaifa ba Kairau Bitra Makha Laikai, Naurem Makha Laikai dagi Nauba Naurem, Rosal Laisram Khangabok Masnam Laikai Part 2 UIC Playground Mamang, Langthaba Lef Maya Laikai dagi Seram Sana Hekpi, Jeshi Haubom amsung Kelvin Haubom Western Palace Compound Imphal East, Aslata Taurem Khujuman Mamang Laikai, Ahibam Malem Ngan Bamaitai Amadi Thoi Bisanu Iram Sifai Awang Laikai Imphal West, Ahibam Jitian Khangan ba Iram Sifai Awang Laikai, Muhammad Manzar Makuk Mayum Lilong Kunau dagini, Anirak Suboy na Sangai Quiz ta saruk yazabani haina ibirai, Uripok Kwai Brahmapur da dukan tawba Thawbal Asogbo Bazar Makha dagi Okram bin Rabun Singh. Kundrakpa Makha Laikai dagi Lotika Sogaijam Sanasam Len Sanasam Liza Asmala masung Rosni Sagolban Kamnam Lerak, Somendro Oinam Sagolban Tera, Loitang Kunong Maning Laikai dagi Maibam Yohen Bamaitai, Koktruk Maning Laikai dagi Ning Thaujam Maijau Singh, Koktruk Maning Laikai dagi Ning Thaujam Radha Devi, Ning Thaujam Marsika Sanu Tizher Secondary School Imphal, Farsemar Family Line Campus Imphal dagi Ning Thaujam Mananda Elias Bidyananda Singh, Pasoi Patfor Lai Harau Bung Manak dagi Hizama Jem Singh, Koktruk Indira Housing Colony Yaifa Kol dagi Ning Thaujam Korok Sanalemba, Irom Binod Kumar Singh, Pasoi Part 2 Irom Pukri Mapal, Niranjan Sanasam, Singjami Okram Laikai, Huidrom Gita, Huidrom Awang Laikai dagi, Tangmoiban Sinam Laikai dagi Sinam Naun Kesur Singh, Kerau Bitramakha Lokrakpam Laikai dagi Lokrakpam Subol, Waheng Kuman Mamang Laikai dagi Momosa Sarangtem, Yang Tang Mamang Laikai dagi Panthui Haisnam, Sangai Quiz ta Mukha na Taram na Oksari, Rising Sun Dresses, Tangmoiban Thau Complex dagi Tiam Rajendra Luwang, Santos Waheng Bam, Success School, Faknung Makha Laikai dagi ni, Kaidem Ras Lakshmi, Masung Kaidem Vidya Lakshmi, Haubo Marak Kaisam Laikai, Kagempali Pankha dagi Kaithal Lakpam Veronica, Yaripok Chandrakong dagi Wangjam Rita, Thawbal Moijing Awang, Mamang Laikai dagi Muhammad Hassan Sana MM, Thawbal Moijing dagi Imram Hassan, Hairiba miyoi sing asina wahang animaki paukum sumna thabirakiba miyoi sing aduni. Ahanba wahangi paukum tamak sumna thabirakibana Mayangbam Sophia Khabam Sumbrei Thong dagini. Anisuba wahangi paukum tamak sumna thabirakiba miyoi singna Ranbir Maibam Kasikul Mayai Laikai dagini, Moirang Kalawai dagi Defak Singh, Rohan Mayang Mayum, Lepam di Hapiraktre, Matang Lepam Sing Soy dana Hapirao, Nausa Lai Kuram Porabi Pukri Mapal Imphal District dagini, Vel Academy da Tamlibalang Tabal Pura Makong dagi Laifrakfam Laki, Lintoi Thongnaugjam, Kangmong Langgolzam Awang Laikai, Kaksing Turel Wang Maning Thau Pareng dagi, Ganguli Moirang Tem, Kaksing Puksapal Laikai dagi Nongmaitem Elisa Devi, Kaksing Sumak Laikai dagi Ran Kumar Khetri Mayum, Khujuman Mamang Laikai dagi Aslata Taurem, Thawbala Thokpa Makha Laikai dagi Akujam Ghanashyam Singh, Langpok Makha Laikai Nambol Bisnupur dagi Ngangom Resma Shanu, Krishna Kumari Okram Khongman John 4 dagi Thoksam Rosni Devi, Tampasna Girls Higher Secondary School, Lepam Nagari Awang Laikai dagi, Gudompokpi Mamang Laikai dagi Oinam Suresh Singh, Hidangmayam Devdas Sharma Tinungai Awang Laikai, Kainok Thongthak dagi Maleshwari, Kwanthokjam Tombi Thiam Konjin dagi, Amasung
Koirengkai Bazardagi Devia Nambam hairiba miyoising asina anisuba wahangi paukhum tamak sumna thabirakiba miyoising aduni. Hawjikti Sangai Quiz atuk 13 subagi wahangsing mathang hangjaraklage. Ahanba wahangda handakta Manipur High Court na lon sanglakkiba Myanmar masa taret Delhi satpagi ayaba piki makoi Delhi da kaidauba satkadabano matang sida right of non-refoulement hairiba sina karino wahang amuka na ningsingjari handakta Manipur High Court na lon sanglakkiba Myanmar masa taret Delhi satpagi ayaba piki makoi Delhi da kaidauba satkadabano matang sida right of non-refoulement hairiba sina karino Anisuba wahangda Israel amasung Palestine maikay anina air strike amasung rocket attack tawduna lansoknari Gazadagi kablakiba rocket sing intercept tawkiba Israeli air defense system adu karino masida kari mechanism yawbage karamba weather condition da sizinaba yabage wahang amuka na ningsingjari Israel amasung Palestine maikay anina air strike amasung rocket attack tawduna lansoknari Gazadagi kablakiba rocket sing intercept tawkiba Israeli air defense system adu karino masida kari mechanism yawbage karamba weather condition da sizinaba yabage Hangjariba wahangsing asigi paukhum satliba metha asigi tang kunmathoi phawgi manungda aikoide yohanbirau paukhum thabirakadaba addressing email oina thabirake hairagana aikoigi email id sangaiquiz@gmail.com paukhum singsi Facebook Messenger gi khutangda inbox tawbirake hairagana aikoigi Facebook page All India Radio Imphal hairibasida tawbirau Sangai Quiz leptana saruk yabiu episode khudingmaki saruk yabiu Sangai Quiz leptana saruk yaba episode khudingmaki wahang amadagi tadana sumba miyoisingi marakta lottery tawjaraga tha amagi lucky winner khanjabani aduga hairiba lucky winner asida Lilong Chajing Marian Kongda Leiba Laisangthem Vision Carpentry Works ki proprietor Laisangthem Vision sponsor tawba prize kusin najabani Ngasigidi matang asida thauram asida paukhum thabiraktuna thauram asibu mapung phahanbada achogba thaudang lawikibasing amadi thauram tabiram libasing Sangai Quiz na amuka hana thagat chabagaloinana khurumjari